ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯈꯦꯆꯤꯒ ꯆꯤꯛꯀꯟꯁꯨ ꯌꯥꯎꯔꯦ ꯆꯥꯛꯁꯨ ꯌꯥꯎꯔꯦ ꯁꯤꯒ ꯑꯦꯛꯁꯇ꯭ꯔꯥ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯑꯍꯥꯟꯕꯁꯦ ꯈꯦꯆꯤꯒ ꯇꯧꯕꯤꯔꯒꯦ ꯃꯌꯥꯝ ꯈꯦꯆꯤꯁꯤꯒ ꯑꯣꯏꯅ ꯃꯩꯇꯩ ꯈꯦꯆꯤꯁꯤꯒ ꯆꯤꯛꯀꯟꯁꯤꯒ ꯑꯣꯏꯅ ꯑꯍꯥꯟꯕꯁꯦ ꯇꯧꯖꯔꯒꯦ ꯄꯤꯁ ꯑꯃꯈꯛ ꯆꯥꯁꯤꯅ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯁ꯭ꯋꯥꯏꯁꯤꯒ ꯂꯧꯔꯒꯗ ꯄꯤꯛꯁꯦ ꯂꯣꯏ ꯇꯧꯋꯦ ꯑꯗꯨꯒ ꯁꯤꯃ ꯇꯧꯔꯒ ꯑꯍꯥꯟꯕ ꯈꯔ ꯍꯥꯎꯋꯦ ꯈꯦꯆꯤꯁꯨ ꯇꯧꯔꯛꯀꯦ ꯍꯥꯎꯋꯦ ꯆꯠꯈꯤ ꯐꯖꯅ ꯍꯥꯎꯔꯦ ꯐꯖꯩ ꯍꯧꯖꯤꯛꯅ ꯆꯥꯛꯁꯤ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯒ꯭ꯔꯦꯚꯤꯁꯦ ꯍꯩꯖꯤꯜꯂꯒꯦ ꯄꯨꯈꯝꯁꯤꯒ ꯑꯣꯏꯅ ꯍꯥꯎꯔꯦ ꯐꯖꯅ ꯃꯥꯏꯒꯤ ꯊꯥꯎꯁꯦ ꯐꯖꯕꯅꯤ ꯃꯣꯔꯣꯛꯁꯨ ꯈꯔ ꯁꯥꯔꯦ ꯍꯥꯎꯁꯨ ꯍꯥꯎꯋꯤ ꯂꯦꯞꯄꯁꯦ ꯈꯛꯇꯪ
chicken mahal siya. Asumay to yung sakti niya ano dia.
Last bite na. Mayam, masih video soal dosa aja. Mata video dong, bina semua.